Jari duga mang lengjan biriba aidai lengjan biriba halaman oza guru ibu chamal tapi bangam bamam yauri dunai oza jingbu amam toina ming panjadraga su ai kai kunu buchari duga ngasi sili langli ba lapiri ba mai beljing lisan jing oinamak ikono no khuram jari duga yam ten takna piwa habni ai yam ten gan mane teju telani oji ngangbam julai tre duga ngang muju kitang pakhale di oza dane bila sam yaw buni na ai ngang du jema shoi ra di oza na hen kinong khan ni ne na ije pakhale lai bani ana ai na si hajening medi ai yam ten ju tengali aduga asai kogi oza na yam phajaba mamangda yam nusiba wai ma haigi ahalaman gi kubi bai tare khoi metelo na traga moi bor haire ahalaman gi bor yam phang bese masi mai pai haibase masi madai ozai 100% ozana haibdai yajaningi samna sama yajaningi maramdi kainoda aigi punsigi horokpa lambida aisi halaman yam lun tawjare aigi pu aigi bok moi awat pomta ina lehengide aigi pu si ainaga mana chatningmo mafam ga si pu dana yamna ipu jing khairam jadana halaman khairam dana lambida chalamba ahan bo bai adum khairam jaba andagi hanjing yam lun tau sei ise ada makoina bor mayam ama yam kubirami moina nusi ba mayam ama isa di heng adu taw ada taru yam nusi ba pirabirame adu madugi hanjing duna pibir khiba bor duna ingasi mirak thoktana miyam gi kari gum khadi taw ngam jabani haina I khanje aduga akhoi gi ngasai gi ozagi dai di ozai supplement tawrago ina hajarage ozai marmak yanjalaga ngasai khoigi maitai gi wahaida khoigi paipuna thamira ma wahai am khaklei minna uba laidi mai pani naman pa bu minna ina minna uba lai mani khala ningu hai masi ayamba khoigi halaman sing loi hainai aduga tangkhai ma haira tangkhai am watpa tangkhai am di walame makha walame koigi maitai gi lining haiba tare koigi sanamai lining da masi yam saung yawba amani sanamai lining si koigi yumbalon ga yam mari leinai sai angang sembagi matang duni ko aina haijaning isi koigi lainok sanamai na mangna hai aina ai poi ba ima pa bo aina minna uba lai gum ai ma pai bo aina lai wena ningja bugum na nahang na nahaku poi ba imai pa bu lai wena ninga badi nang ai khairam da su yare se lain tok sanami gi wahi ne aduga lain tok sanami na mu kari ai ga ngana mama nang mu poi ba mama pa bu masana mama pa bu lai mak na ninga ba aduga mama pa oi ba sing na masa bu lai gum no semu hai ba se masi maite khoi gi am phajaba ina laining de yaw bu hai ne ngasi ga dore mama pa oi bajing bu machana mapo panang bu ko imai pa bu lai wani ningu hai basi katani hairam ni se makha di hairam dreba mama pa oi bajing na macha bu lai gum na semu hai base masidi khoi ngasi ka hanjing na ta da bani ta brani maji taramoi da ka takan da bani ko aduna mama pa bu lai wani ning ba macha aduga mama pa na lai gum na sema macha amtana adu torome na traga da torome phataba asu tawre ai ngasi jo ai chawre sare phare miyoi bagi tangkak ahum lei pe mitai gi philosophy ha tare pe wangul wanda ai si angang oina pole tangkak ahum jida tangkak ani madi akhoi mipan tang da ba ya de haina koi mitai gi puari ni akhoi gi puya de yawba ai si polko matamda aise ima ipa gi mapan tanga aise hingi ima ipa gi mapan tanga ima ipa chauna ba yopire saura kanda miyoi basina kari khalle sare phare kanda ma se kal kanda ima ipa yaw da so hingma ngame haiba stage am lai ma muktana ima ipa yaw da su hingma ngame na ma mu em aduga mu kai lai kanda man ahan no ra ba matam di masa yaudra di ma mu hingba ngam khate ngamra ne ma jing ngamgadra sa yaudna imau yaudna
aduna ay tawdana ako'y lainok sanamay ako'y Maitai lainingi wahan toki matungina nangbu koiba namana pana nangbu yokpirakpagi khomlang marik amatang nangna singba ngamge haiba taragadi nangbu pokpiraiba namana paduna heng ahan oiraba matamda nangonda nasa amadawna nangi namana paduna nangbu nasa amadawna nangonda oinarakani nauthi sarakani matamduda nangna nangbu poiba ima ipadubu nangi nasa mangni khanna nangna naukolu hairame matamduda nangbu poiba ima ipagi khomlang marim amtoisu singba ngamani haise koi Maitai ipayadi yawarambane yam phajaba warini aduna asi aina sibu sumna salaba sibu ngakpa ngamaba imungdo madu kaidonungda maithiroi madubu ngakpa angangdo kaidonungda akhoi maithiba nang haibase ai wakhaloni aduna aina inausingda disasingda aina hajeningbudi no asapo loi phangabo sapo loi phangabo amda hairo phangdaba yauribo aduna aina hajeningidi noina sanaba matamda khatang hakjang nungainabani khangde natraga ai thaba am phangnamni khangde adumda khallaga sanaganu sanabada lebak yauraga sanau lebak ki dongda sanau China malemda koigi Olympic taga moina lauriba gold medal du yongko lauriba gold medalist sing moi Olympic ta lauriba gold medalist sing do moi lebak ki dongta khalla sanabani na moi de amna khona bu kan mamale amai tawduna koi fighting sport hai tare koi MMA martial arts se koi Maitai gadi koi lebak se gadi amna sanaba masana amani aduna masi koi isada pithurpa gumani aduna koi pasi phajana sanau UFC gi koi gi Alex Brazil gi Alex Pereira haibra amalai video magi interview da mana haibado yam phajabni aise yam ngoksana ramba yu thaga le ramba noam tabu yu tha ngaw le ramba ne dubu aigi pai pu se warrior warpagi ai pai pu se warrior warpagi i yum yaw bani na ai madu ningsangaga sanabadega i mai pak pani kain ma haibni Brazil masan amai tawduna akhoi ju khoi lebak ki dongda sanasi thabak ki khallaga natraga paisa ki khallaga sanaganu paisa thabak nangi fe madudi nangna khonari be matungina mathanda lakani aina inausina haijanimri duga swaida tenjan jarage yam sangna haijararoi ngasai akoina wahai am tanga hapchan jaramage koi Maitai wahai da ahal na haise ko za dan bi samna phungdo piramba ahal haise kai nate ada hangi do hai mapuna thaba punsi chengjel do loire mapugi manakta mu hangi do hai ada hangi do hai aduni ahal haise aduna tendangna I swaida lo sanjarage aduga ai sel yam paibadi nasade adubo inaujingi isajingi kaigumi yenga ai lupa 10,000 mukta di ai mating pangjaramge aduga makha taba hirama metada inaujingi awatpa sanari ba isajingi inaujingi awatpa am leibada khoi arambai da haibiro madu khoi punamak ningba thungan bangam draga su khoi angamadi koi honage habase masi mai thamja sai tenjan thank you